Bismillahirrahmanirrahim. Nungsi zaraba Hazrat Singh aikhoi na khoi gi punsi asi haubadagina loiba fauba Rasulullah sallallahu alaihi wasallam gi tarikada lengadabani amadi mahaki tarikada mahakna tauramba sing aduda aikhoi na punsi lenba tarabadi aikhoi gi punsi mai pakani Karigumba ikhoina Rasul gi tarikadagi hatairaga madudagi laithoaga atopa ghair gi tarika apnaiba tarabadi aikhoi gi punsi dunya da su mai pakloi akhirat da su mai pakloi aikhoi khudingmak hanba matamda Rasulullah sallallahu alaihi wasallam gi mamang da lepluba matamda aikhoi na karigumba mahaki sunnat ki tarikada punsi len khiba tarabadi aikhoi harau harau mai pakna len khigani nattaba tarabadi aikhoi mai thiruganeba masigi manungdagi khujin kakpagi matangda aikhoi ngasi masala ama khangminnasi khujin kakpa masi aikhoi karamba dagi khuttagi haugani karamba khutta loigani masigi matangda larik singda makhan makhan gi thengnaba yawi larik amadana ama iba yawi amadana ama iba yawi Masi Allah gi Rasul sallallahu alaihi wasallam dagi karamba potno sabit oiriba haiba asi masi si research tawba matamda nini humni changkhre adubu aroiba en natijada phangliba tarika asidi karino haiba matamda khujin kakpagi matangda etlomgi khujin gi khudombi dagi shahadat ki ungli dagi hauraga Khupida loijanba haina larik singda ayambana I etlomgi khudombi dagi hauraga khupida loijanlakpa haina larik singda thengnai adubu masigi matangda atopa larik amada thengnajakhibada aina kanagumman khujin kakpagi tarika ase masimakne na khallaga khujin kakpa tarabadi madu gunagar oigani haiba fawba larik amada su thengnakiba Sumaina tongan ba larik sing da tongan thengna khibana maram oiraga masigi matangda research tawjarakpani en natija da aikhoina khangjan gadabadi khujin kakpagi matangda Allama Shami rahmatullah alaihi na mahaki larik Shami da hadisa ma nakal tawraga hairi kariyana etlomgi khudombi dagi hauraga khujin kagakpasina amuka et ki khupida khujin kakpa asi loijan gadabani haiba sunnat ni haiduna hadisama nakal tawraga mahakna iri masigi hadis asigi matangda Allama Ibn Hajar Asqalani rahmatullah alai mahakna amuk iri kari haina hairiba hadis asi मौजू हदीस नहीं है बिदी हदीस ऐसी हदीसी नहीं है हदीसी की ममई मको अमता फंगदे अदुना हारिबा हदीसी मौजू नहीं दोना सिगी हदीसी चुम्मेना लौबा यारो इसिनी अदुदी ngasai की तरीका अमा हाई खरिबा असि मसी सिगी मतांगदा हदीस तगी साबित ओइदि हाइब तारगदी खुजिन ककपगी मतांगदा तोंगानना Allah gi Rasul sallallahu alaihi wasallam dagi koi hadis mankun oide masi atopa ulama kiram sing nasu achoba muftiyani kiram sing da tahqiq tawba matam dasu khujin kakpagi matang da koi hadis tagi sabit oide aduna khujin kakpasi ekhoina karamba mung da kakani tarika larik sing da iriba larik ayamba macha masu larik ta iri ising sidi khudom bidagi hauba Kupi da loijanba masisi koi hadis tagi sabit oidaba taradi aikhoi khujin kakpasi kabain kakani khujin kakpasi aikhoi na kakningba mong da kakpa yai tawba tabo Allah gi Rasul sallallahu alaihi wasallam na har afaba thabuk khudingmak etlom dagi hau hoina hairamme amadi Allah gi Rasul na etlom dagi loina haurammi afaba thabuk khudingmak adude aikhoina khujin kakpa matamda et ki khuttagi hauraga kakpa amadi oi gi khutna kona kakpa et ki khutna hana kakpa khutti hauningba khuttagi hauba yai tawbutaba aikhoina khut ki khuja sing dasu et lom thangmana kannana engakpa taragadi
eat ki khutnaubi aroiba khutse sine eat lom thangba tae adu oiradi eat lom dagi haubai ne yengba taragadi eat ki khutnaubi dagi hauraga khupi da loijanba amadi oi gi khut kina khupi dagi hauraga khutnaubi da loijankiba sisu eat lom dagi haubagi atabarda simaina tawbana fai haibagi wani aduga sisu tawdaba yade haibagi koi sabut natte Allah ki Rasul sallallahu alaihi wasallam na khujin kakpa matamda sidagi kakkadami haina tongana na adugi sunnat leiteba ani subana aikhoi khujin kakpa asi numdang da khujin kakpa yai yade haibagi matang da larik sing da iba thengnei adubu numdang da khujin kakpa yade haibagi koi hadis ta sabit natte aduna khujin sange ador da aikhoi ne enibi sangakpa matamda kakning matamda khujin kakpa yai numdang do oigera nongthin do oigera ahing do era khujin kakpa da kaisu kaide masi so aikhoi khangjan minasi inshallah aduga aina mamang da su panjakhre larik amada aina thengna ki kariyana khujin kakpa asi hairiba tarika jo khupi dagi hauraga khudom bidagi hauraga khupi da loiba aina tarika ama larik singda iba thengnariba asi masi si sawab ni masi tawdaba yade na khallaga amal tawba taradi hairiba amal adu bid'at ne na haiba bid'at ki matang da aikhoina khangjin gadabdi bid'at haibadi jo din da laitaba pot ama aikhoina din ne na khallaga amal tawba taradi hairiba pot to bid'at ne ba जो अल्लाह की रसूल सल्लल्लाहु अलैहि वसल्लम दगी अमदी कुरान करीम दगी कोई साबित ओइदबा अमलमा अखोइना अल्लाह की रसूल की तरफ तम मनसूब तौरगा नत्र कुरान की तरफ तम मनसूब तौरगा से अमल से तौगदमे न तौब तारगे दिहाइरिबा दो बिदअत नि और बिदअत शरीयत जायज नते अदुना बिदअत की कन्निंगाई की दमकता अखोय खुजिन ककपगी दमकता यामना लुमना खंजनदबिदा ए लोंगी खुत्तगी हौबा ओय लोंगी खुतना मथंगदा ककपा इलाई लाइबा तरीका मसी ए लोमदगी हौबा हारिसु अल्लाह की रसूलना थबुक खुदिंग में एट की थबुकतगी अफबा थबुकती एट की थबुक ना हो हाइबदो एट की खुतना हो हाइबदो तुमन एट की खुत्तगी हौबा अल्लाह ताला ना कोई खुदिंग अमल की पंगल पी नबी बोइसनो